Hello मैम हंदकी नुंसासिबु कमाइन तौनरिगे साथीना सारे अखोय स्वाइदि यम सारे को मैम यूमसिना गनेमबने साथीना सारे अदो सि अयुकी पुंग 8 नि को पुंग 8 सिदा लंगट्रिक लंगनेगी हेक सारंबा हाइदुनी नुंसासे तुसु अयुकी ड्यूटी दि हौरे मैम सारे न लेपा यादेको सिलेंडर से सुने ngarang poragane लीक कोइदना याददना सिगी मचा से पुठोगा सिजिनरिनी सि मचा से याम कानैबो मैम सि मचा से जुम चलगा सु अमा लैरगा थमगनी इमरजेंसी गी याम कानैबको सिलेंडर से लागना बुदि सेममे मोइना ngarang नुंथांग दुम दुकान लोइरगा मोइ सेममे लीक ओइबदो अदोइसे अहानबदा दिया पपागी जीरा हाना जीरा अतिंगबदो हाना साहलगा पिथके तविनी तिंगमबसनदी कोमे मैम अदुगा दियागिना इसे सुजी ngौरे सुजी से माइसे मही हापगा ओइना पिजरिनी को मही लांगदि चावइबा यादे मसिंगांग से अदुगा इंहलिनी से सोरिया मदने इसिंग हापचलगा सुमाइना मथक्ता तौरगा सिना यांगने इंगनेबको सुजी से इंधबा कुइना चंगनेबा सिनि ngangbani मथक्ता हापिसे दुगा दिया पपागी मु ब्रेकफास्ट सेमे दो मागी सिदी कोमे मैम नुंधांग दे तिंगजलमबनिना को जाम साथीना कोमे मागी सिदी दुम लपोय मा सोइजलगा सुमाइना ओइना पिजरे मागिसना मु खुचंग दरे नुंधांग दे खतंग वाबे वातनी तनबगी अदुगा दियासना तुम होगलगा केथा सनने मागी सिसुलिला मनी मासे ngasidi hydrate settoini मैम अदो अइना मफि मरोन पुथोगना तलाबी तौरे मपाना इरु थोगा थारे ए इरु से साबसगा दुम थोकटोक पिरेबा ngana फ्रेश ओइना बाइनाने तो माइ टिफिन सेमगे तविनी से मासे सिगी मल्ट्रा से साथीना पामेबको मैम दो पामसु ngasidi पिररोय मा hydrate settoini ना होरेन चाबदा चु को तौरनिबा अदुना हैनौगा लफोइगा से पिगे आइना ऐसे लफोय अफबा खल्लिनी असियानी से ओइना हापिरनी माइ टिफिन से मासे हैनौ पंधा से लाकपदेदी याम कोमे मैम ऐसे दुम हैनौ पिरगा यारेबा ब्रेकफास्ट से मा याम पामजबनिना को असमाइना लफोय अमगा हैनौ अमगा हापे हैनौ सिदी मा पिजरिंग इसाइ हाइ तारे साथीना पामे हैनौ से मा तो ममांग चलो पो मंगम गद्रो बेक से चल 언제 라우징 게네 보복 떠난 게 프로ngo 보세라 스쿨 쳇바 우드리 안테 징한 지세 스카트 머닝다 탕갈래 백셀 룸마 왕데 मोए चुटकी का फादरे मैम चुटकी फारगा साइड साइड तम तारे माइ से तेन में न ओलांग बजे दम समाइ तौले ngang से सुकोलांग रसे मखुंग द खंगुप से गा मुहेन ओलांग अनिबो साथीना साबा नुंसानिबो सारिसे तो मचा स्कूल लमहेन गनु इसिंग दो ना हालैतना थौ खमरा ओ ओलांग बसिगने इसिंग थक्तदि दियादा नानी इसिंग दो ना हालैतना थौ चलो जारे त सिना वांगांग ने किगन बसिदि कई हाइबनि अइना थिला चटनिंदे मा अइना लौबा लागा गाड़ी तोंग भंगरे नुसादा चटले आइना मपागा चलदि गाड़ी का चलेदना दुना मपागा त चटनिंगेबा मा थिंगमद्राबने अंत चिंगनबिरो ना चखरे ड्यूटी हौरगे मैम सारे साथीना नुसा से अदो मैम इसे दियागा दिया पपागा चखरगा थबा इंखांग लुसना लोइरे को अदो लोइरेगा इसे ngasi अखोइ से लहानैना चाकौबदो अजानि पियम खकी ममागा मपागा अदुदुगी ममा मपा ngasi मो खोइदोइना चाकौबिरेबा को मोइ हेयंग चलनी ngasi gi मोइ जुमसु अनौबा संकाबगी मोइ दोइना सारसी आइना अदुना चाकसे मोइदो ओइना चारुरनी ngasi से अदो अहननी दो याम वाना मोइ चुला सोनी खतंग ओइबको जाम वाना थोंगौरे मोइ जाम मपागा ममागाना थोंगौरेबा चा हिंजांग दो आइना जाउबी गाइसु याद्रे अदो इसिदा चा लोनबीगे आइनाने लाइबको चा खतंग थागत पिरगे मोइगी आइना अहननी दुगी अदुगा सिना टमाटर नमका होबीगे तविनी चिनी खतंग हापगा गीत ओइना तैरगा नुम चामा पंगोइना को चाक से थागले चाक से थेंगनी अब मोइ ngasi द हौजित ngang हौरी पुंग 13 मखाइ तासले अदुगा
ꯑꯇꯣꯞꯄ ꯑꯣꯖꯥꯁꯤꯡꯁꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯣꯖꯥꯁꯤꯡꯁꯨ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯑꯩ ꯁꯤꯌꯣꯔꯗꯤ ꯍꯪꯉꯛꯇꯔꯦ ꯉꯥꯗꯤ ꯈꯛꯇꯪ ꯍꯧꯔꯤ ꯃꯣꯏꯒꯤꯗꯣ ꯑꯗꯨꯅ ꯃꯣꯏ ꯃꯤꯠꯁꯨ ꯌꯥꯎꯍꯧꯔꯤ ꯑꯗꯨꯗꯨꯅ ꯃꯇꯝ ꯆꯪꯉꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯆꯠꯐꯝꯁꯨ ꯑꯣꯏꯕ ꯗꯤꯌꯥ ꯄꯄꯥꯁꯨ ꯍꯥꯏꯈ꯭ꯔꯤꯅꯤ ꯑꯩꯅ ꯄꯨꯡ 12:30 ꯑꯗꯨꯋꯥꯏꯗ ꯂꯥꯛꯎ ꯅꯪꯁꯨ ꯀꯩꯅꯣꯝ ꯆꯥꯅꯕ ꯃꯣꯏ ꯆꯥꯛꯇꯣ ꯊꯦꯡꯒꯅꯤꯅ ꯗꯤꯌꯥꯁꯨ ꯂꯥꯛꯑꯒ ꯀꯩꯅꯣꯝ ꯄꯤꯖꯗꯣꯔꯤꯅꯦꯕ ꯑꯗꯨꯅꯤ ꯇꯟ ꯑꯣꯏꯅ ꯍꯧꯕꯤꯔꯒꯦ ꯃꯣꯏꯒꯤꯁꯦ ꯈꯤꯇꯪ ꯃꯄꯪ ꯆꯠꯐꯝ ꯑꯣꯏꯅꯕ ꯃꯣꯏꯁꯨ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯀꯥꯞꯁꯨꯅꯦ ꯑꯃꯅ ꯑꯃ ꯄꯨꯅꯈꯤ ꯑꯃꯐꯥꯎ ꯂꯩꯔꯛꯇ꯭ꯔꯦꯀꯣ ꯀꯥꯞ ꯑꯗꯨꯅꯅꯦ ꯒ꯭ꯂꯥꯁ ꯃꯆꯥ ꯃꯆꯥ ꯆꯥ ꯊꯛꯅꯕꯗꯨꯅꯦꯕ ꯑꯩꯗꯤ ꯌꯥꯝ ꯊꯛꯅꯤꯡꯉꯦꯕ ꯁꯤꯗ ꯍꯣꯇꯦꯜꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯞꯄꯦ ꯆꯥꯁꯦ ꯀꯥꯞꯅꯒꯤ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦꯀꯣ ꯍꯟꯗꯛꯁꯦ ꯌꯨꯝ ꯍꯣꯡꯕꯁꯦ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯑꯃꯗ ꯑꯃꯨꯛ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗ꯭ꯔꯦꯕꯀꯣ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯏ ꯀꯥꯞ ꯁꯨꯗꯦꯅ ꯑꯩꯉꯣꯟꯗꯩ ꯄꯨꯈꯤꯕ ꯑꯗꯣ ꯃꯥꯁꯨ ꯗꯤꯄꯥꯔꯠꯃꯦꯟ ꯆꯠꯈꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯁꯤ ꯃꯆꯥꯁꯤꯗ ꯑꯣꯏꯅ ꯄꯤꯔꯦ ꯁꯤꯃ ꯈꯨꯝꯖꯤꯟꯕꯤꯔꯒꯦ ꯁꯤꯒꯤ ꯄ꯭ꯂꯦꯠꯁꯤꯅ ꯃꯌꯥꯝꯁꯦ ꯊꯕꯛ ꯂꯣꯏꯔ ꯃꯄꯥ ꯃꯆꯥ ꯉꯥꯏꯔꯤꯅꯤ ꯃꯄꯥꯒ ꯃꯆꯥꯒꯅ ꯑꯣꯔꯗꯔ ꯇꯧꯔꯛꯏꯕ ꯑꯦꯁꯤ ꯑꯣꯟ ꯇꯧꯔ ꯊꯅꯝꯃꯥꯏ ꯂꯥꯛꯑ ꯃꯥꯜꯂꯦ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯏ ꯃꯣꯏꯒꯤ ꯑꯣꯔꯗꯔꯁꯦ ꯑꯩꯗꯤ ꯂꯩꯔꯗꯤ ꯏꯊꯣꯝꯇ ꯂꯩꯔꯗꯤ ꯇꯥꯖꯗꯦꯕꯀꯣ ꯑꯩ ꯑꯦꯁꯤꯁꯦ ꯃꯣꯏꯗꯤ ꯑꯦꯁꯤ ꯍꯥꯏꯅ ꯀꯗꯥꯏꯅꯣꯅꯦ ꯑꯉꯥꯡꯗꯨꯕꯨ ꯀꯗꯥꯏꯅꯣꯅꯦ ꯑꯉꯥꯡꯗꯨꯕꯨ ꯀꯔꯤ ꯃꯣꯕꯥꯏꯜ ꯄꯥꯏꯔ ꯀꯩꯒꯤ ꯂꯥꯛꯏꯕ इसिंग थकलकपड़ा लांग से नुआइती वो आंग से लांग से रमनी तभी से लांग ब्रो मचा मना थकला कनाना लो थक पीरिबा मिस ना लो थवाइरा हा दिया ना हारिबो मिस केम हाइद्रो ना लो थके बदा मोबाइल नु ना करी जेंगै बा लो थोने खंगु बंगौबसे चाय चटपदने लंगतक लंगनै दैथोगा थाग्रिनिको या दुगा लाइबा फिल्म जेंगोसे माइ खंगु थंबमने ब्लैक स्पोर्ट्स शू हाय पुनमसिदा ओइ थम्मेना कार्टून ना बतौगा करिगी चुरैबा मसा अइना ममाना नंग व्हाइट कलर नि सेलिसे केयर लै वइना हाइद्रो कइगी चुरैबा माथुबी माइ गेम सिगा उंगना तैखेउने तेरा ना पाना पिसल लेरा ना मोबाइल से हाँ पापा ने पिसल लेरा मोबाइल से नंग ना पिउ हाइरुरिया जेंगे सोमनोंदरो जेंगे कदाइ दे चुरी ना जेंगे मचा ममचा कदाइ चुरी से फुली चुरी आइने काइदा कमाइने चुरी बा चाचा ai no da sabada chuni haidra jam kier lai na saw hai na troi na nang white color ni seli sai na nang suru choko hujia pai le le na a thau se na ke no sita lai roi na hai olive oil sita lai roi na hai ra ka sikana na su jam ki do na morok achar to ba me amai na duga khitang hap ke na to ba muri ga no hapaga mayam digana thungna daina hapuna nong ba hapu de I just cannot the tani happy asar the tani samo mapamba set up clean me am dia se pizza gaina ko si normal la kari no normal ne se cannot to ba kero dia se nu sa sa bas ne si wona chini ngang khatang hapa ga pizza gaina ase di sak di theng dro bani ko na Nagi ke meam fruit ka luthong na ngang sem tang. Hoi, ondoro fruit luthong. Mabuk ka waris na dia man tayo mabuk ka pa sapi daw wai mai atapot sana ba. Atapot sana ba pa sapi wai mabuk ka tayo yung. Kaya matong no si bua. अब तक आयु ने पैसा पिलो है पैसा पीरा के किरा पैसा पी की दो हिपॉप अच्छा पचाव भी नहीं ना nung sina ay na di piroy mabuk ka pa sapi daw ma papa na tapot pizza di ay kan na. Tayo yung niya. Tiket pala. Ngai ra ba? AC on daw ra mo kay na order di. नंग सु लौ चला दि खंगनी ngang साबो सिदा Mahatan ka kare. Tan ka kare mapam sai sem dia pa pagitan ni ko si sen sai keno to budoy na somdang ka ganti ga pigi budo mai singa sala thame dia agina sudi ga ta go na hawrage le me mapa masagi se mapa na green tea go na pire dia na siga kachini ngang ba powder do hape ba ko gi ga sa na bagi
Nào sẽ thật tua rồi, thật ra nó vào đi xuống nó thơ rồi. Vào đi xuống nó thơ rồi nào sẽ. Yên rồi nhỉ. Mama, cái nó sạp cho nè. Chính là happy đi nhỉ mà ta đuổi đó. Hàng nó bên đi. Mix tàu game. Nhưng mà đang đi phụ đi. Ra đi ra. Ruti sih kan, kalau tahu betul. Siapa pun orang mama. Siapa pun orang mama ya mama. Ini lah hanya mayu muroga sar sungdo sini na huji di bas itu sucan dari aku ada huji coba ya na bayi ni di bas macam dah tahu le. Sekarang di bas ubama. Si hapsel lagi. Sistem yang menam di sakti, nung si deh kau ini sih. Menam di sakti, nung si deh. Mah jam tu hari ni, mah sembar lau hidup pada. Ini ni ya sega. Menam di sakti, nung si deh mana yang ini sih. Nung si ni menam sih. Cakalami ini umur wasar sih, lagi lepas cakap mangsa tu saya. Jam pam ya bayi. Sahabat di peta bayi sahabat di. Menam si deh, memang sakti na. Lagi benar kahian jar. Ai ta hai rồi đây không ta xiên bề số hào với em ra là đi khăn ra đi ai sẽ hangam maru phadi gam maru khatang ha padi ha go dani phadi gam maru de hangam maru ga methi ga adugai gi keno ga happy ba kali sira ga join khatang ga happy dugai gi keno wasabi maru do Manam khuna sarasi loire meyam thabak su losana su loire sak su loire haire ko do sak toina dum ahan bai do moi ma pandi la ko ja sing do hana pija khro khoi dum kona tapna sar su jai aina ko maina hai gare do chak ke di loisalle ang manai se si frog su man lisalla bani dum thaina lai ba cotton pure ni ba max ki yam nungai lipadi lang mana miyam o lang mana ne kok se pokhai dure ba aidi esi si suri am kuina leiba ya da ba duna mapa ma chan somde esi tharaga ina si room se ko ina lei nya ba siga dum moina lei jere gi room se nung dang su duna kok se pokhai dure o lang mana phen su thaning de miyam ai phen si su ne sa sal laga ne phen ma kon se kuishal laga kenom dore kok se khang am de na sa bai ni ba toi se thokle miyam ma khoi doi song ne dia se o lang e ma pan thu ai da dre nung sa sa tu school chalui du dina chalu ka sun do ma sam ni mama sa ka nu kai ni papa na sa lep lei ne sa lo nung sa na ke no to ma sam ni ma ngau ki do lei to re ne tala lo la moi dra Ya vin cái lấy drama ki. tala lo Tala dra cái này. se mai ne Kakak ada ha na nu to To lo. to lei te hair bel ka phajai ma sak jing ke kai phajai la ngau wi ma le cho tôi sẽ qua ôi má thùng mình nhìn ra gì ôi má lôi đấy ôi má cô cái ngào ấy trắng lao nhé cái nó xa nó sẽ qua sao bà thuộc lên mẹ em sao bà chạy đi vậy cái nó xa nó tôi sẽ bu thế bây giờ mà đã hấp dẫn rồi đúng không sao lôi nhà ra mẹ môi cái sao khôi ta ngày đi lôi bị tôi nó sula bà côm nó xa ra cái nè thiên sẽ ngã xa tôi bắt xa thì anh tôi mà đây ngã mẹ em học em fish खाएगा fish ही है anh mà fish नहीं same Yo khất pi được kìa Ê fish khất cái fish chú cái sao Hana Hawaii sẽ khất rồi là chắc rồi mutton nuôi mà là sao cái thế này tôi thuộc lên mẹ em qua sốนี้เขาปูละลายมันมาปาดิมวยแต่พัมมาดิซาเรียไปให้นุ่งอาบน้ำรวยเลยแม่emสินั่นเชิงโดเขาเรียมวยกิเสทำไมเชิงโดปัสนาดิเพย์บ้าลินจามเลยบ้าหันไปเลยมากังวูในเชิงอันเดมวยเสคุยดูเสียงไปให้เนอะเดี๋ยวสินับปีสิเดี๋ยวท่าพาดิแม่มาคุยน่ารักเปิดวันมันก็ตั้งวันมันตั้งพาดิเสียงสิบ้าcái nọ Amma sendiri lang ko gal dia pengam dan aku cem dia lang ko muksa sao rồi ta tao ngồi riêng em ta lâu thông riêng vậy nè mà bạn người cả hết sao đồng mà đi phải dân à anh nó morok mà đi khởi khâu bạ morok xe
ꯄꯠꯊꯕꯗꯨꯅꯦꯕ ꯀꯩꯅꯣ ꯇꯧꯕꯗ ꯄꯠꯊꯒꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯂꯩꯔꯛꯄꯗꯅꯦ ꯑꯗꯨꯗꯣ ꯑꯩꯅ ꯐꯧꯗꯣꯛꯏꯕ ꯁꯨꯃꯥꯏꯅ ꯃꯅꯨꯡꯁꯦ ꯆꯪꯉꯛꯄꯒ ꯍꯦꯛ ꯁꯥꯟꯇꯤ ꯑꯣꯏꯌꯦ ꯃꯌꯥꯝ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯑꯦꯁꯤꯁꯦ ꯑꯗꯨꯝ ꯉꯥꯎ ꯂꯩꯔꯦ ꯑꯦꯁꯤꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯁꯤꯅꯤꯗ ꯁꯥꯕꯨꯗꯤ ꯁꯥꯇꯤꯛꯅ ꯁꯥꯏ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨ ꯁꯤꯒꯤ ꯁꯤꯂꯤꯡꯁꯦ ꯇꯤꯟꯒ ꯅꯛꯏꯌꯦꯕ ꯁꯤꯂꯤꯡꯁꯤꯁꯨ ꯑꯄꯥꯕꯤꯗꯨꯅꯦꯕ ꯑꯗꯨꯅꯁꯨ ꯁꯥꯕ ꯍꯦꯜꯂꯤꯅꯦꯕ ꯌꯥꯝꯅ ꯀ꯭ꯋꯥꯇꯔꯁꯤꯡꯁꯦ ꯇꯨꯝꯃꯒꯦ ꯆꯥꯁꯜꯂꯦ ꯐꯖꯅ ꯉꯥ ꯃꯇꯨꯝ ꯑꯅꯤꯒ ꯆꯥꯔꯦ ꯑꯩ ꯃꯤꯠ ꯆꯥꯗꯕꯅꯦ ꯑꯩꯉꯣꯟꯗ ꯉꯥꯗꯣ ꯃꯇꯨꯝ ꯑꯅꯤ ꯍꯥꯞꯆꯜꯂꯦ ꯆꯥꯁꯜꯂꯦ ꯐꯖꯅ ꯅꯨꯡꯁꯥꯁꯦ ꯏꯪꯊꯔꯝꯃꯦ ꯄꯨꯡ 6 ꯇꯥꯔꯦ ꯅꯨꯡꯁꯥꯗꯤ ꯁꯥꯗ꯭ꯔꯦ ꯃꯝꯕꯨꯗꯤ ꯃꯝꯗ꯭ꯔꯤ ꯑꯗꯣ ꯅꯨꯡꯁꯥꯗꯤ ꯁꯥꯗ꯭ꯔꯦ ꯑꯩꯁꯦ ꯂꯩꯁꯤꯡ ꯍꯩꯒꯥꯏꯅ ꯊꯣꯛꯂꯛꯏꯅꯤꯀꯣ ꯃꯌꯥꯝ ꯂꯩꯁꯤꯡꯁꯦ ꯅꯣꯡ ꯆꯨꯕꯗ ꯑꯗꯨ ꯈꯔ ꯀꯪꯉꯦ ꯗꯤꯌꯥꯁꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯑꯐꯥꯎ ꯁꯥꯔꯤꯁꯦ ꯑꯃꯨꯛ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯇꯨꯔꯖꯥꯔꯦ ꯃꯃꯥ ꯍꯩꯔꯒꯦ ꯂꯩꯁꯦ ꯄꯨꯔꯥ ꯃꯅꯥꯒ ꯂꯣꯏ ꯀꯪꯁꯜꯂꯦ ꯅꯨꯃꯤꯠꯀꯤ ꯍꯩꯔꯤꯅꯤ ꯑꯗꯨꯏꯁꯨ ꯅꯣꯡ ꯆꯨꯔꯤꯉꯩꯗ ꯇꯀꯠ ꯇꯦꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗ꯭ꯔꯦ ꯖꯦꯅꯝꯁꯦ ꯍꯟꯗꯛ ꯆꯥꯕ ꯋꯥꯠꯂꯦ ꯃꯄꯥꯟ ꯁꯥꯔꯛꯑꯦ ꯀꯩꯁꯨ ꯂꯣꯏꯅ ꯎꯏꯊꯔꯦ ꯖꯦꯅꯝꯁꯦ ꯆꯄꯜ ꯇꯣꯡ ꯐꯗꯤꯒꯣꯝꯁꯦ ꯍꯟꯗꯛ ꯍꯦꯛ ꯄꯤꯗꯔꯦ ꯁꯤꯗꯒꯤ ꯐꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯇꯞꯀꯤꯁꯤꯗꯤ ꯅꯥꯄꯤꯁꯤꯡꯁꯦ ꯐꯣꯏꯗꯠꯀꯦ ꯅꯥꯄꯤ ꯍꯧꯔꯛꯄꯅ ꯅꯨꯃꯤꯠꯀꯤ ꯐꯣꯏꯔꯤꯅꯤ ꯅꯥꯄꯤꯁꯦ ꯏꯁꯤꯡ ꯍꯩꯕ ꯈꯨꯗꯤꯡꯒꯤ ꯌꯥꯝ ꯍꯧꯔꯛꯏ ꯁꯤꯅ ꯁꯤꯡ ꯄꯥꯝꯕꯤꯁꯦ ꯁꯨꯡꯍꯧ ꯍꯧꯔꯛꯇꯔꯦ ꯅꯥꯄꯤ ꯑꯣꯏ ꯍꯧ ꯂꯩꯔꯦ ꯇꯟꯅ ꯐꯣꯏꯗ꯭ꯔꯕꯅꯤ ꯐꯣꯏꯔ ꯍꯦꯜꯂꯦ ꯍꯧꯒꯠꯂꯛꯄ ꯃꯌꯥꯡꯕꯁꯦ ꯅꯣꯡ ꯆꯨꯔꯤꯉꯩꯗꯗꯤ ꯌꯥꯝ ꯐꯔꯝꯃꯤꯀꯣ ꯅꯣꯡ ꯆꯨ ꯐꯈꯤꯕꯗ ꯃꯅꯥꯁꯤꯡꯒ ꯀꯪꯁꯜꯂꯛꯑꯦ ꯅꯣꯡ ꯆꯨꯔꯤꯉꯩꯗ ꯃꯅꯥꯁꯤꯡꯁꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯨꯔꯦ ꯐꯕꯅ ꯏꯁꯤꯡ ꯈꯔ ꯍꯩꯕꯤꯔꯦ ꯁꯤꯁꯨ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯡꯉꯛꯑꯦꯁꯦ ꯁꯤꯅ ꯇꯣꯅꯤꯡꯒꯣꯛ ꯈꯔ ꯄ꯭ꯔꯤꯟꯁꯤꯄꯜꯗꯒꯤ ꯂꯧꯔꯒ ꯊꯥꯈꯤꯕ ꯍꯤꯡꯉꯛꯇꯣꯏꯔꯥ ꯈꯪꯗꯦ ꯄꯨꯗꯤꯅꯥꯁꯤ ꯁꯤꯗꯔꯦ ꯌꯦꯡꯉꯣ ꯇꯤꯡꯒꯅ ꯍꯤꯡꯉꯨꯔꯒ ꯐꯖꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯤꯅ ꯑꯩꯅ ꯐꯗꯤꯒꯣꯝ ꯈꯔ ꯊꯥꯖꯤꯜꯂꯤꯅꯤ ꯑꯃꯨꯛꯀ ꯐꯨꯛꯇꯠꯂꯒ ꯁꯤꯗꯩꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯂꯩꯕꯥꯛꯁꯦ ꯁꯥꯔꯕꯨꯗꯤ ꯌꯥꯎꯗꯦ ꯂꯩꯉꯣꯏ ꯉꯥꯛꯇꯅꯤ ꯅꯥꯄꯤꯗ ꯉꯥꯏꯔꯦ ꯁꯤ ꯂꯩꯕꯥꯛꯁꯤꯗ ꯐꯔꯤꯁꯦ ꯈꯔ ꯍꯩꯕꯤ ꯆꯥꯎꯈꯠꯇꯦ ꯑꯗꯨꯝ ꯂꯩ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯆꯥꯎꯈꯠꯀꯦ ꯍꯥꯏꯗꯤ ꯌꯥꯔꯕꯅꯤ ꯍꯥꯏꯐꯦꯠ ꯌꯥꯝ ꯅꯦꯇꯣꯟ ꯂꯩꯔꯤꯉꯩꯗ ꯊꯥꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯏꯆꯥꯎ ꯆꯥꯎꯈꯠꯇꯦ ꯅꯣꯡꯁꯨ ꯃꯌꯥꯝ ꯆꯨꯔꯕꯅꯤ ꯆꯥꯎꯈꯠꯇꯦ ꯂꯦꯕꯨꯁꯦ ꯆꯥꯎꯕꯅ ꯂꯣꯏꯔꯦꯅꯦ ꯃꯌꯥꯝ ꯆꯥꯎꯔꯛꯑꯦ ꯂꯦꯕꯨꯁꯤꯡꯁꯦ ꯃꯨꯟꯕꯒ ꯖꯥꯎꯔꯕ ꯆꯦꯡꯅꯤ ꯑꯩꯁꯦ ꯖꯥꯎꯗ꯭ꯔꯤ ꯃꯥꯜꯂꯦ ꯃꯄꯥꯟꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯥꯔꯛꯏꯕꯣ ꯑꯅꯧꯕ ꯁꯥꯒꯠꯂꯛꯏ ꯃꯄꯥꯟꯗꯨ ꯅꯪ ꯑꯗꯨ ꯕꯦꯁꯤꯟꯗꯣ ꯂꯥꯝ ꯐꯪꯕ꯭ꯔꯅꯦ ꯅꯪꯅ ꯄꯨꯟꯗꯣꯟ ꯆꯥꯝꯗꯣꯏꯌꯦ ꯑꯩꯁꯤꯕꯨ ꯃꯌꯥꯝ ꯁꯤ ꯉꯥꯡꯉꯦ ꯃꯤꯅ ꯄꯨꯟꯗꯣꯟ ꯆꯥꯍꯧꯔꯤꯕꯀꯣ ꯑꯁꯪꯕꯗꯨꯁꯨ ꯃꯥꯏꯕ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒ ꯇꯨꯃꯤꯟꯅ ꯃꯅꯥꯀꯣꯡꯗ ꯃꯥꯁꯨ ꯆꯥꯅꯤꯡꯉꯦ ꯎꯄꯥꯏ ꯂꯩꯇꯅ ꯍꯦꯛ ꯑꯩꯁꯨ ꯃꯤ ꯃꯃꯥꯡꯗꯣ ꯀꯞꯄꯛꯇꯩ ꯁꯔꯨꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕ ꯑꯃ ꯍꯦꯛꯑꯒ ꯍꯦꯛ ꯄꯤꯖꯕꯅꯤꯗꯅ ꯁꯤ ꯆꯥꯔꯒꯦ ꯍꯥꯏꯔꯣ ꯁꯦ ꯁꯦꯝꯃꯣ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯕ ꯗꯨ ꯍꯥꯟ ꯆꯥꯔꯒꯦ ꯑꯗꯨꯒ ꯁꯤ ꯆꯥꯒꯦ ꯍꯥꯏꯕ ꯑꯣ ꯐꯔꯦ ꯆꯥꯔꯣ ꯀꯔꯤ ꯐꯣꯏꯗꯣꯏꯕ ꯄꯪꯀꯖ ꯑꯪꯀꯜꯗꯤ ꯑꯗꯨꯝ ꯆꯤꯛꯑꯒ ꯆꯥꯍꯧꯔꯤꯅꯤꯅ ꯑꯩꯅ ꯄꯤꯁ ꯁꯣꯏꯕꯤꯔꯦ ꯃꯌꯥꯝ ꯁꯤ ꯑꯣꯏꯗꯤ ꯃꯥꯗꯤ ꯌꯥꯝ ꯆꯨꯞꯄꯒ ꯆꯥꯖꯩꯌꯦꯕ ꯑꯗꯨꯝꯅꯦ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯒ ꯀꯩꯅꯣꯁꯦ ꯃꯅꯤꯡꯒꯤꯁꯦ ꯊꯅꯝꯃꯒ ꯑꯗꯨ ꯆꯥ ꯂꯣꯏꯔꯒ ꯁꯤ ꯆꯥꯔꯣ ꯈꯪꯉꯕ ꯑꯩꯁꯨ ꯍꯩꯅꯧꯁꯦ ꯑꯃ ꯆꯥꯔꯁꯤꯔ ꯈꯪꯗꯦ ꯍꯥ ꯄꯨꯅꯣꯟ ꯑꯣꯑꯕꯣ ꯀꯔꯤꯒꯤ ꯑꯣꯏꯏꯕ ꯀꯗꯥꯏ ꯂꯣꯏꯔꯤꯕ ꯃꯆꯤꯐꯧ ꯂꯦꯡꯗꯦ ꯁꯤ ꯂꯣꯏꯔꯦꯅꯦ ꯀꯥꯏ ꯃꯈꯨꯠꯀ ꯊꯤꯜꯂꯗꯅ ꯃꯤꯅ ꯆꯥꯎꯕꯗ ꯍꯦꯛꯇ ꯆꯥꯅꯤꯡꯉꯤꯅꯦꯕ ꯅꯪ
ꯀꯔꯤ ꯑꯣꯏꯁꯤ ꯃꯦ ꯁꯤ ꯆꯥꯈ꯭ꯔꯤꯔꯣ ꯃꯀꯨꯁꯨ ꯆꯥꯗꯣꯏꯅꯤꯅꯦ ꯏꯕꯦꯝꯃ ꯃꯀꯨꯗꯣ ꯑꯩ ꯆꯥꯕ ꯁꯤ ꯃꯣꯠꯂꯤꯔꯦ ꯑꯩ ꯃꯥꯅ ꯖꯣꯠꯀꯤ ꯊꯥꯡꯅ ꯈꯥꯏꯔꯨꯔꯦ ꯑꯩꯅ ꯑꯗꯨꯒ ꯆꯥꯔꯣ ꯑꯗꯨ ꯐꯨꯔꯤꯠꯇ ꯇꯥꯅꯤ ꯐꯖꯅ ꯆꯨꯞꯄꯣ ꯑꯩ ꯇꯤꯐꯤꯟꯅ ꯍꯥꯞꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯐꯨꯔꯤꯠ ꯑꯉꯧꯕꯗ ꯆꯨꯅꯤ ꯍꯥꯏꯅ ꯍꯥꯏꯗꯧꯕꯒ ꯑꯗꯨꯝ ꯆꯨꯁꯜꯂꯛꯑꯦ ꯁꯨꯗꯣꯛꯑꯦ ꯑꯗꯨꯅ ꯂꯥꯛꯄꯒ ꯑꯗꯨꯝ ꯍꯥꯎꯔꯕ ꯁꯤꯗ ꯌꯥꯝ ꯄꯥꯝꯃꯤ ꯃꯥ ꯃꯤꯔꯣꯜꯂꯤꯉꯩꯗ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯁꯤ ꯑꯗꯨꯅ ꯄꯥꯝꯃꯤꯔ ꯈꯪꯗꯦ ꯃꯥ ꯍꯧꯖꯤꯛ ꯃꯤꯔꯣꯟꯕ ꯃꯇꯝꯗ ꯀꯣꯝꯂꯥ ꯐꯪꯗꯦ ꯍꯥꯏꯅ ꯃꯄꯥꯅ ꯁꯤꯇꯃ ꯂꯩꯔꯒ ꯂꯥꯛꯄ ꯑꯩꯅ ꯃꯁꯤ ꯑꯊꯨꯝꯕꯁꯤꯗꯤ ꯆꯥꯅꯤꯡꯗꯕ ꯑꯁꯤꯟꯕ ꯀꯣꯝꯂꯥꯗꯣ ꯆꯥꯅꯤꯡꯈꯤꯕ ꯃꯇꯝꯗꯨꯒ ꯑꯁꯪꯕꯒꯗꯣ ꯃꯌꯥꯝꯅ ꯍꯩꯅꯧ ꯌꯨꯝꯒꯤ ꯍꯩꯅꯧ ꯑꯩꯈꯣꯏꯒꯤ ꯃꯨꯜꯂꯤꯒ ꯇꯧꯔꯛꯄꯒꯤ ꯇꯟꯖꯥꯒ ꯄꯨꯈꯝꯗ ꯃꯦꯠꯂꯒ ꯆꯥꯕꯗꯣ ꯑꯗꯨꯗꯣ ꯆꯥꯅꯤꯡꯉꯤꯕꯣ ꯍꯩꯅꯧ ꯑꯃꯨꯟꯕ ꯃꯌꯥꯝ ꯃꯨꯜꯂꯒꯁꯨ ꯇꯦꯡꯀꯣꯠꯇꯒ ꯄꯨꯈꯝꯗꯒ ꯃꯦꯠꯂꯒ ꯅꯨꯡꯊꯤꯟ ꯆꯥꯕꯗꯣ ꯍꯥꯎꯕꯅꯦꯕ ꯁꯨꯃꯥꯏꯅ ꯑꯣꯂꯥꯡꯕꯗ ꯆꯥꯅꯤꯡꯉꯤ ꯁꯤ ꯑꯂꯩꯕꯁꯦ ꯆꯥꯅꯁꯨ ꯐꯅ ꯃꯍꯥꯎꯗꯤ ꯖꯧ ꯄꯣꯟꯇꯦꯗ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯑꯗꯨꯒꯤ ꯃꯍꯥꯎꯗꯨꯅ ꯇꯣꯡꯉꯥꯜꯂꯦꯕꯀꯣ ꯄꯤꯛꯏꯉꯩꯗꯒꯤ ꯐꯪꯉꯛꯄ ꯄꯣꯠ ꯑꯗꯨꯒꯤ ꯃꯍꯥꯎꯒ ꯃꯔꯛ ꯁꯔꯛꯀꯤ ꯄꯣꯠꯀꯤ ꯃꯍꯥꯎꯒ ꯃꯥꯟꯅꯖꯥ ꯄꯣꯟꯇꯦ ꯁꯦꯡꯕ ꯑꯃ ꯆꯥꯔꯤ ꯀꯟꯅ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯃꯤꯅꯤꯠ ꯀꯨꯟ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯃꯝꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯗꯤꯌꯥꯒꯩꯒ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯑꯦ ꯃꯄꯥꯗꯤ ꯁꯥꯟꯅꯔꯤ ꯋꯥꯛꯀꯤꯡꯁꯤꯕꯨ ꯆꯠꯖꯥꯔꯣꯏꯗꯣꯏꯔꯣ ꯈꯪꯗꯦ ꯇꯧꯔꯤꯁꯤꯕꯨ ꯑꯥꯗꯨ ꯎ ꯀꯛꯊꯔꯤ ꯀꯟꯅ ꯁꯤꯒꯨꯝꯕꯗꯤ ꯄꯨꯔꯥ ꯖꯪꯒꯜ ꯑꯣꯏꯔꯦꯕ ꯐꯦꯅꯥꯏꯜ ꯍꯩꯅꯔꯤ ꯃꯥꯜꯂꯦ ꯐꯦꯅꯥꯏꯜ ꯃꯅꯝꯅꯇ ꯁꯤꯒꯨꯝꯕꯁꯦ ꯄꯨꯔꯥ ꯖꯪꯒꯜ ꯑꯣꯏꯔꯦ ꯃꯤ ꯂꯩꯔꯝꯃꯦꯕꯀꯣ ꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯐꯪꯈ꯭ꯔꯦꯕ ꯁꯤꯒꯤ ꯑꯣꯖꯥ ꯅꯨꯄꯤꯗꯣ ꯑꯗꯨꯗꯨꯅ ꯄꯨꯔꯥ ꯈꯥꯂꯤ ꯑꯣꯏꯍꯧꯔꯦꯕ ꯖꯨꯝꯁꯦ ꯄꯨꯔꯥ ꯖꯪꯒꯜ ꯑꯣꯏꯔꯦ ꯃꯤ ꯑꯅꯧꯕꯕꯨꯗꯤ ꯆꯪꯗ꯭ꯔꯕꯅꯤ ꯄꯨꯔꯥ ꯖꯪꯒꯜꯅꯤ ꯑꯣꯏꯔꯤꯁꯦ ꯆꯠꯐꯝ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯤꯕꯣ ꯁꯣꯝꯗ ꯑꯣꯏ ꯆꯠꯂꯁꯤꯆꯣ ꯁꯣꯝꯗ ꯆꯠꯐꯝ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯁꯦ ꯋꯥꯛꯀꯤꯡ ꯆꯠꯂꯨꯔꯒ ꯋꯥꯛꯀꯤꯡ ꯂꯣꯏ ꯉꯝꯃꯛꯇꯔꯦꯀꯣ ꯈꯨꯠꯁꯥꯁꯤꯒ ꯍꯦꯛꯇꯪ ꯉꯝꯗꯕ ꯌꯥꯅꯤ ꯑꯁꯤꯁꯦ ꯑꯣꯟ ꯇꯧꯔꯣꯅ ꯈꯨꯠꯁꯥꯁꯦ ꯉꯝꯗꯅ ꯋꯥꯛꯀꯤꯡ ꯄꯥꯝꯈ꯭ꯔꯕ ꯑꯩꯅ ꯋꯥꯛꯀꯤꯡ ꯆꯠꯇ ꯂꯥꯛꯑꯦ ꯍꯜꯂꯛꯄꯒ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯥꯏꯔ ꯊꯥꯡꯒꯠꯅꯔ ꯊꯛꯄꯩ ꯋꯥꯅꯤ ꯉꯝꯗ꯭ꯔꯦ ꯁꯥꯊꯤꯅ ꯁꯥꯔꯦ ꯁꯤꯕꯨ ꯃꯦꯗ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯖꯨꯟ ꯖꯨꯂꯥꯏ ꯊꯥꯅꯤ ꯑꯣꯏ ꯃꯥ ꯑꯣꯒꯁ ꯁꯦꯞꯇꯦꯝꯕꯔꯐꯧ ꯁꯥꯗꯣꯏ ꯃꯥꯜꯂꯦꯅꯦ ꯂꯣꯏꯔꯦꯗꯅ ꯁꯤꯡꯁꯨ ꯇꯧꯁꯪ ꯂꯥꯛꯄꯩ ꯏꯁꯤꯡ ꯄꯤꯊꯛꯇꯦ ꯍꯥꯏꯅ ꯍꯥꯟꯅ ꯀꯞꯄꯩ ꯋꯥꯅꯤ ꯊꯛꯅꯔꯦ ꯏꯁꯤꯡꯁꯦ ꯃꯌꯥꯝꯗꯤ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯥꯒꯦ ꯑꯣꯂꯥꯡꯕꯅ ꯑꯩ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯑꯣ ꯇꯧꯁꯦ ꯑꯃꯨꯛ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅ ꯂꯩꯔꯝꯃꯤ ꯗꯤꯅꯥꯁꯤꯃ ꯐꯕꯨꯡꯗ ꯑꯗꯨꯝ ꯍꯣꯏ ꯂꯥꯎ ꯃꯃꯥ ꯌꯥꯏꯅ ꯁ꯭ꯀꯨꯜꯗ ꯍꯥꯏ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇ ꯍꯥꯏꯕꯗꯣ ꯒꯥꯁ ꯕꯥꯏ ꯃꯣꯗꯔ ꯕꯥꯔꯗꯔ ला मागीसे स्पेलिंग ताकपसे टी फॉर टाइगर जौरे माई स्पेलिंग से मरकता अमनी खक फादरे मा रोज का जोइदी करीजना फादरे से स्पेलिंग अनियम का अइना लहानि सानुवाइतना ताकतबदा याम दिया लाइक तो होलिको सरबुत थके आइना सिंगांग सिना चिनी ngobuna sapi thangindare ngasi di lebu gi सरबत से फर्स्ट टाइम चिनी ngangbana tawraga pizza dori pithak tori ko isu thakse dori isa su pithak tori angobadi pithakningdare ba masa somda lairi gi olang mana masam saina mai phajan bi regi clip sina olang e ba sathina noi bi rege चिनी ngangbana mai tau toi ba khangde teste कहीं मु मान करे मैम चू हिंग मनम नमी को चू की जूस थकपदो थओय काइने लेबु सुमा कहीं तौरोय चम्मच अहुम का हापैना पाउडर से चिनी दी अंगौबसु अंगांगबसु चाबम द फते को मैम दुसु अंगौब चाबदे दी अंगांगबसना खर फैयेना पिजरिनी अंगांगसु ब्राउन सिकमाई टेस्टी है हाउते दुसु थवा मचा फैयो लांगबदे दुना मम्मा हाँ aku like pak ang thak to टेबल थमा थवा ससिगा mama हाँ sky hedok kala हैदो लेंगनु नंग तुम तप तप ना तव हैदो से मवोंग अमदि तवरे थव तप तप ना थमा थवा
ꯃꯄꯥ ꯊꯛꯎ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯍꯩꯅꯗꯦ ꯑꯩꯅ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯑꯣꯏ ꯊꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯁꯤ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯑꯩ ꯑꯣꯂꯥꯡꯕꯅꯅꯦ ꯇꯧꯐꯝ ꯈꯪꯗꯔꯦꯀꯣ ꯂꯥꯡꯕꯗ ꯏꯆꯥꯒ ꯆꯥꯛ ꯊꯣꯡ ꯄꯤꯖ ꯇꯟꯕꯩ ꯐꯤꯕꯝ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ ꯀꯣꯛꯁꯦ ꯄꯨꯅꯤꯡꯗꯔꯦ ꯂꯥꯡꯃꯟꯗꯅ How's it? ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ